ꯆꯥꯎꯕ ꯀꯞꯄꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯃꯣꯝ, ꯅꯪꯒꯤ ꯌꯋꯥ ꯇꯥꯕꯗ ꯅꯄꯟ ꯄꯟꯊꯧ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯌꯥꯗ꯭ꯔꯦ." ꯄꯦꯅꯨꯅ ꯑꯃꯨꯛ, "ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯥꯅ ꯃꯄꯥꯝ ꯈꯣꯡꯗ ꯏꯌꯨꯝꯈ꯭ꯔꯕꯗꯤ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯀꯅꯥꯗ ꯄꯂꯦꯝ ꯍꯥꯏꯅ ꯀꯧꯒꯅꯤ ꯄꯟꯊꯧ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯣꯛꯇꯕꯤ ꯄꯂꯦꯝ ꯃꯥꯅ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯑꯅꯤꯕꯨ ꯑꯁꯨꯛ ꯋꯥꯅ ꯌꯣꯛꯄꯤꯔꯛꯑꯒ ꯆꯥꯎꯔ ꯁꯔꯦꯞ ꯐꯥꯔꯒ ꯄꯂꯦꯝ ꯃꯥꯕꯨ ꯇꯊꯤ ꯁꯣꯏꯅꯥꯏꯅ ꯇꯧꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯤꯌꯦ ꯄꯟꯊꯧ." ꯆꯥꯎꯕꯅ, "ꯆꯥꯎꯕ ꯑꯩꯒꯤ ꯏꯔꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯨꯕ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯍꯨ ꯄꯨꯕꯤ ꯇꯥꯡꯖ ꯑꯃꯣꯝ ꯑꯣꯏꯔꯝꯂꯕ." ꯄꯦꯅꯨꯅ, "ꯄꯟꯊꯧ, ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯍꯧꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯇꯤꯡꯊꯥ ꯐꯗꯦ, ꯂꯥꯛꯀꯗꯧꯕꯒꯤꯗꯃꯛꯇꯁꯨ ꯋꯥ ꯐꯗꯦꯗꯣ ꯄꯟꯊꯧ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯇꯝꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯒꯗꯧꯕ ꯉꯥꯛꯇꯅꯤꯅꯦ ꯄꯟꯊꯧ꯫ ꯄꯨꯝꯅꯃꯛ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯀꯨꯝꯍꯩꯅꯤ." ꯆꯥꯎꯕꯅ, "ꯅꯨꯡꯁꯤꯗ ꯏꯄꯥꯒꯤ ꯏꯃꯣꯝ, ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒꯤ ꯄꯥꯏꯃ ꯋꯥꯈꯜ ꯑꯃꯗꯤ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯉꯥꯡ ꯑꯁꯤꯅ ꯁꯨꯝꯃꯠ ꯌꯥꯏꯅ ꯁꯨꯝꯃꯠꯂꯨꯔꯕ ꯅꯄꯜ ꯄꯟꯊꯧ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯄꯣꯛꯇꯕꯤ ꯄꯂꯦꯝ ꯅꯃꯥꯒꯤ ꯁꯔꯧ ꯂꯥꯡꯗ ꯃꯣꯏꯔꯥꯡꯒꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯏꯃꯨꯡꯗ ꯇꯔꯥꯁꯤ ꯂꯪꯂꯪꯗꯨꯅ ꯁꯟꯁꯦꯜ ꯁꯟꯉꯥꯛ ꯇꯧꯔꯤꯕ ꯏꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯉꯁꯤꯃꯛ." ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯦꯅꯨ ꯍꯔꯥꯎꯅ, "ꯄꯟꯊꯧ, ꯏꯗꯨ ꯅꯤꯡꯊꯧ ꯏꯄ꯭ꯋꯥꯕꯨ ꯉꯁꯤꯃꯛ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯄꯨꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯔꯥꯃꯊꯦꯜ ꯆꯥꯃꯤꯟꯅꯔꯁꯤꯅꯦ ꯄꯟꯊꯧ꯫ ꯏꯗꯨ ꯅꯤꯡꯊꯧꯕꯨ ꯃꯆꯦꯝ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯖꯒꯦ, ꯁꯃꯨ ꯅꯝꯗ ꯄꯣꯗꯨꯅ ꯂꯩꯀꯥꯏ ꯇꯔꯥꯃꯛꯇ ꯂꯥꯟꯖꯒꯦꯅꯦ ꯄꯟꯊꯧ." ꯆꯥꯎꯕꯅ, "ꯏꯄꯥꯒꯤ ꯏꯃꯣꯝ, ꯏꯃꯣꯝ ꯅꯪꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯅꯄꯟ ꯄꯟꯊꯧ ꯑꯩꯅꯅꯦ ꯅꯗꯨ ꯅꯤꯡꯊꯧꯕꯨ ꯁꯃꯨ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯒꯦꯀꯣ ꯏꯃꯣꯝ꯫ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯄꯟ ꯄꯟꯊꯧ ꯑꯩꯅ ꯁꯃꯨ ꯈꯨꯠꯁꯤꯟꯅꯒꯦꯗꯣ." ꯋꯥꯈꯜ ꯂꯩꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯃꯣꯝ, ꯁꯦ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯄꯟ ꯄꯟꯊꯧ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯅꯤꯡꯉꯤꯗꯣ?" ꯄꯦꯅꯨꯅ, "ꯄꯟꯊꯧ, ꯀꯔꯤ ꯑꯋꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯇꯥꯛꯄꯤꯌꯨꯅꯦ ꯄꯟꯊꯧ." ꯆꯥꯎꯕ ꯃꯊꯟꯇ ꯁꯣꯟꯖꯩ, "ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯏꯃꯣꯝ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯁꯤꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯐꯣꯡꯗꯣꯛꯇꯕ ꯊꯣꯛꯂꯒꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯕ? ꯋꯥꯈ꯭ꯔꯦꯗ." ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯄꯦꯅꯨ ꯌꯥꯝ ꯇꯥꯅꯤꯡꯅ, "ꯄꯟꯊꯧ, ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯟꯊꯧꯅ ꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯌꯋꯥ ꯑꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯄꯟꯊꯧꯅ ꯇꯥꯛꯄ ꯌꯋꯥ ꯈꯨꯗꯤꯡꯃꯛ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩ ꯍꯣꯏ ꯍꯥꯏꯖꯒꯦ꯫ ꯅꯃꯣꯝꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯟꯗꯨꯅ ꯁꯔꯤ ꯋꯥꯁꯛꯆꯔꯤꯕꯁꯤꯅꯤ ꯄꯟꯊꯧ." ꯆꯥꯎꯕꯅ ꯑꯃꯨꯛ, "ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯄꯥꯒꯤ ꯏꯃꯣꯝ꯫ ꯁꯦ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯄꯟ ꯄꯟꯊꯧ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯁꯤꯅꯤꯗꯣ: ꯄꯂꯦꯝꯅ ꯃꯥ ꯄꯣꯛꯇꯕꯤꯅ ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯃꯄꯥꯔꯤ ꯅꯣꯡꯌꯥꯏꯒ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒ ꯍꯥꯏꯖ ꯈꯔꯥꯏ ꯄꯨꯗꯨꯅ ꯇꯦꯡꯅꯥ ꯌꯨꯝꯒꯥꯟꯒꯅꯤ ꯍꯥꯏꯅ ꯅꯄꯟ ꯄꯟꯊꯧ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯅꯦ?" ꯄꯦꯅꯨ ꯅꯨꯡꯉꯥꯏꯇꯅ, "ꯄꯟꯊꯧ, ꯌꯋꯥ ꯑꯗꯨꯕꯨ..." ꯆꯥꯎꯕꯅ ꯑꯃꯨꯛ, "ꯌꯋꯥ ꯑꯁꯤꯃꯛ ꯄꯂꯦꯝꯅ ꯃꯥ ꯄꯣꯛꯇꯕꯤꯅ ꯅꯄꯟ ꯄꯟꯊꯧ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯒꯣꯏꯅꯕꯤꯗꯣ, ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯁꯨ ꯌꯥꯔꯦ ꯑꯁꯤꯔꯥ?" ꯄꯦꯅꯨ ꯀꯞꯇꯨꯅ, "ꯄꯟꯊꯧ, ꯅꯃꯣꯝ ꯑꯩꯗꯤ ꯌꯋꯥ ꯑꯗꯨ ꯈꯪꯖꯗꯕ ꯑꯁꯦꯡꯕꯅꯦ꯫ ꯄꯂꯦꯝ ꯑꯣꯏꯕꯤ ꯏꯃꯥꯅꯁꯨ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯖꯗꯤꯌꯦ꯫ ꯅꯃꯣꯝ ꯑꯩꯗꯤ ꯍꯣꯏ ꯍꯥꯏꯕ ꯉꯝꯖꯔꯣꯏꯌꯦ ꯄꯟꯊꯧ." ꯄꯦꯅꯨ ꯍꯔꯥꯎꯅ ꯂꯩꯀꯣꯜꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯀꯣꯜꯗ ꯂꯩꯔꯥꯡꯁꯤꯡꯒ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯅꯖꯩ꯫ "ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯄꯟꯊꯧꯒꯤ ꯏꯪꯈꯣꯜ ꯆꯥꯏꯀꯣꯜꯅꯨꯡꯗ ꯁꯥꯠꯂꯤꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡ, ꯏꯇꯥꯔꯣꯏꯁꯤꯡ꯫ ꯄꯦꯅꯨ ꯑꯩꯅ ꯀꯣꯔꯧ ꯅꯨꯡꯇꯤ ꯅꯨꯡꯕꯨꯝ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖ ꯈꯣꯡꯂꯦꯟ ꯆꯥꯏꯗꯨꯅ ꯂꯩꯔꯥꯡꯒꯤ ꯂꯩꯈꯣꯡꯁꯪ ꯁꯤꯡꯉꯦꯜ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩꯗꯤ
ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯅꯈꯣꯏꯕꯨ ꯍꯦꯛꯂꯒ ꯅꯤꯡꯉꯣꯜ ꯏꯈꯨꯠꯃꯛꯅ ꯅꯨꯡꯇꯤꯒꯤ ꯂꯪꯂꯥꯗ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯅꯈꯣꯏꯕꯨ ꯂꯦꯡꯂꯒ ꯂꯩꯈꯜ ꯆꯥꯅ ꯂꯦꯡꯖꯔꯒ ꯄꯥꯝꯃꯨ ꯉꯛꯁꯝꯗ ꯍꯨꯛꯄ ꯐꯪꯖꯔꯒꯅꯤꯗꯣ꯫ ꯄꯦꯅꯨ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯄꯦꯅꯨ ꯍꯔꯥꯎꯅ ꯅꯣꯛꯏ, ꯖꯒꯣꯏ ꯁꯥꯏ, ꯂꯩ ꯄꯔꯦꯡ ꯂꯦꯡꯉꯤ, ꯋꯥꯈꯜꯅ ꯈꯣꯡꯕꯗ ꯍꯨꯛꯏ꯫ ꯃꯕꯥꯅꯤ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯍꯤ ꯍꯣꯜꯂꯤ, ꯏꯁꯩ ꯁꯛꯏ, ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯣꯜꯂꯤ꯫ ꯄꯦꯅꯨꯅ ꯂꯩ ꯄꯥꯝꯕꯤꯗ ꯆꯦꯠꯅ ꯀꯣꯜꯂꯤ, ꯈꯣꯏꯅ ꯆꯤꯛꯏ꯫ ꯄꯦꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯏꯃꯥ, ꯍꯣ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ, ꯂꯩꯍꯤ ꯀꯥꯗꯕꯨ ꯃꯤꯍꯧꯕ, ꯑꯩꯅ ꯅꯪꯒꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯕ꯭ꯔꯣ? ꯍꯜꯂꯛꯈꯣ ꯂꯥꯎꯋꯣ, ꯍꯜꯂꯛꯈꯣ ꯈꯣꯏꯔꯥꯕ, ꯅꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯆꯅꯤꯡ ꯆꯪꯂꯛꯏ꯫ ꯆꯅꯤꯡ ꯃꯊꯟꯇ ꯇꯨꯃꯤꯟꯅ, ꯀꯔꯤꯅꯣ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯇꯥ ꯄꯦꯅꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯍꯥꯜ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ꯫ ꯖꯒꯣꯏꯒ ꯁꯥꯔꯗꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯃꯄꯥꯔꯤ ꯅꯣꯡꯌꯥꯏꯒ ꯂꯧꯇꯨꯅꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯕꯖꯥꯠꯅꯣ? ꯐꯔꯦ, ꯑꯩ ꯂꯩ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯤꯡ ꯐꯝꯊꯈꯤ꯫ ꯄꯦꯅꯨ ꯂꯩ ꯑꯃ ꯍꯦꯛꯑꯒ, ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯏꯃꯥ ꯑꯋꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤꯅ ꯀꯧꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕꯒ ꯂꯣꯏꯅꯅ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯕ ꯆꯥꯏꯈꯤꯕ ꯀꯕꯣꯛꯅ ꯁꯤꯡꯉꯦꯜ ꯃꯤꯡꯂꯦꯟꯗꯤ ꯀꯕꯣꯛꯂꯩ ꯍꯥꯏꯅ ꯀꯧꯏꯗꯣꯏ ꯇꯥꯔꯣꯏ꯫ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯃꯔꯛꯇ ꯃꯣꯃꯣ ꯅꯣꯛꯅ ꯂꯩꯔꯥꯡ ꯂꯩꯁꯥ ꯇꯝꯖꯕꯤ, ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯑꯉꯥꯎꯕ ꯃꯥꯂꯪ ꯅꯨꯡꯁꯤꯠꯀꯤ ꯃꯇꯝ ꯃꯇꯝꯗꯁꯨ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥ ꯀꯦꯟꯗꯅ ꯂꯩꯔꯥꯡ ꯂꯩꯁꯥ ꯇꯝꯖꯕꯤ, ꯑꯈꯥꯡ ꯀꯟꯕꯤ ꯇꯥꯔꯣꯏ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯇꯥꯔꯣꯏ꯫ ꯆꯅꯤꯡꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯉꯁꯥꯏ ꯃꯥꯏꯈꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩ ꯑꯁꯤ ꯀꯣꯜꯂꯒ ꯀꯞꯄꯤꯕꯁꯤꯕꯣ? ꯐꯔꯦ, ꯑꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒꯦ꯫ ꯄꯦꯅꯨꯅ ꯑꯃꯨꯛ, ꯅꯨꯡꯁꯤꯖꯔꯕꯤ ꯏꯇꯥꯔꯣꯏꯁꯤꯡ, ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯕꯤ ꯃꯥꯟꯖꯅꯥꯛꯇ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯂꯥꯏꯖ ꯏꯁꯤꯡ ꯆꯥꯏꯕꯤꯒꯅꯤ? ꯋꯥꯗꯕ ꯉꯝꯗꯦꯗꯣ ꯅꯈꯣꯏꯅ ꯑꯣꯏꯕꯤ ꯑꯩꯗꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯅꯤꯡꯕꯅ ꯑꯍꯣꯡ ꯀꯣꯔꯧ ꯆꯨꯞ ꯃꯣꯂꯥꯡ ꯆꯦꯞꯅ ꯈꯥꯡꯂꯦꯟ ꯇꯨꯡꯈꯨꯜ ꯇꯥꯂꯝꯗ꯭ꯔꯦꯗꯣ, ꯇꯔꯥꯁꯨ ꯆꯤꯟꯗꯝꯅꯤꯡꯗ꯭ꯔꯦꯗꯣ꯫ ꯆꯅꯤꯡ ꯇꯨꯃꯤꯟꯅ ꯆꯠꯂꯤ, ꯑꯗꯨꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯄꯦꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯕꯥꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ꯫ ꯆꯅꯤꯡꯅ, ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ, ꯀꯔꯤ ꯃꯇꯧ ꯂꯥꯡꯉꯣꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯀꯔꯤ ꯀꯔꯤꯅꯣꯒ ꯌꯥꯝꯅ ꯈꯜꯂꯨꯔ ꯄꯣꯠꯅꯤꯗ꯫ ꯄꯦꯅꯨꯅ, ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯋꯥꯅꯤ ꯇꯥꯔꯣꯏ꯫ ꯆꯅꯤꯡ, ꯍꯣꯏ ꯏꯕꯦꯝꯃ, ꯈꯪꯁꯤꯟꯅꯗꯕ ꯈꯤꯠ ꯇꯧꯕꯤꯔꯅꯨ꯫ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯜ ꯇꯥꯗꯕ ꯃꯤꯗꯤꯅꯦ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯕꯗꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨ꯫ ꯈꯪꯖꯔꯦ, ꯐꯣꯡꯗꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯇꯣꯛꯄꯤꯔꯣ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯄꯦꯅꯨꯅ ꯑꯃꯨꯛ, ꯈꯣꯏꯅꯧ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯑꯁꯥꯎ ꯄꯔꯩꯅꯕꯤꯒꯅꯣ, ꯌꯋꯥ ꯑꯗꯣ ꯅꯈꯣꯏꯅꯧ ꯑꯩꯗꯤ ꯇꯥꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯉꯦ ꯍꯥꯏꯝꯅꯤ꯫ ꯆꯅꯤꯡꯅ, ꯍꯣ ꯏꯈꯣꯏꯅꯧ, ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯂꯩꯀꯣꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯌꯦꯡꯍꯧꯕꯗꯣ, ꯑꯗꯨꯅꯅꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯗꯣ ꯍꯥꯟꯅ ꯍꯥꯏꯈꯣ꯫ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯄꯦꯅꯨꯅ, ꯁꯦ ꯌꯋꯥ ꯑꯗꯣ ꯈꯣꯏꯅꯧ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯒꯦ ꯇꯥꯔꯣꯁꯦ꯫ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯊꯕꯥ ꯆꯤꯡꯖꯦꯟꯗꯕ, ꯊꯕꯥ ꯂꯥꯂꯪꯗꯕ, ꯊꯋꯥꯟ ꯃꯤꯆꯥꯛꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯇꯥꯗꯕ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯈꯣꯝꯕꯒ ꯍꯥꯏꯖ ꯈꯔꯥꯏ ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯄꯟꯊꯧꯅ ꯌꯋꯥ ꯀꯣꯂꯣꯏ ꯄꯥꯎꯃꯤꯟꯅꯕꯤꯔꯦ꯫ ꯆꯅꯤꯡꯅ, ꯄꯟꯊꯧꯅ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯑꯃꯗ ꯅꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯈꯣꯝꯕꯒ ꯍꯥꯏꯖ ꯈꯔꯥꯏ ꯄꯨꯔꯒꯅꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯦꯗꯀꯣ꯫ ꯑꯣ, ꯑꯗꯨꯅ ꯑꯣꯏꯔꯦꯀꯣ ꯂꯩꯀꯣꯟꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗꯤ꯫ ꯄꯦꯅꯨꯅ, ꯅꯪꯗꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯤꯒꯤ ꯃꯇꯧ ꯌꯦꯡꯉꯒ ꯂꯩꯔꯤꯕꯣꯏꯔꯦ꯫ ꯑꯗꯣ
ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯎ ꯑꯃ ꯍꯥꯏꯕꯗꯣ ꯁꯦ ꯍꯥꯏꯔꯣꯕ꯫ ꯆꯅꯤꯡꯅ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯒ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯌꯥꯡꯗꯧ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕꯤꯔꯛꯀꯗꯧꯔꯤꯌꯦ꯫ ꯑꯗꯨꯅꯅꯦ ꯏꯇꯥꯔꯣꯏ ꯎꯇꯤꯟ ꯁꯝꯈꯣꯡꯁꯤꯡ ꯆꯤꯡꯍꯤ ꯁꯝꯕꯥꯂꯥꯡ ꯂꯥꯏꯖ ꯏꯄꯥꯜꯂꯣ ꯎꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯇꯥꯔꯣꯏ꯫ ꯄꯦꯅꯨꯅ ꯍꯣꯏꯅꯦꯍꯦ ꯏꯇꯥꯔꯣꯏ, ꯑꯗꯨꯒꯅꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯀꯠꯅꯅꯕ ꯍꯩꯔꯥꯡ ꯅꯤꯡꯊꯤꯕ ꯂꯩꯔꯥꯡ ꯆꯔꯣꯡ ꯑꯆꯨꯝꯕꯁꯨ ꯊꯤꯔꯨꯁꯤ꯫ ꯆꯅꯤꯡꯅ ꯑꯃꯨꯛ ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ ꯊꯝꯃꯈꯣꯡꯗ ꯆꯠꯇꯨꯅ ꯅꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯒ ꯅꯨꯡꯁꯤ ꯄꯥꯎꯈꯣꯡꯁꯨ ꯆꯦꯟꯅꯔꯨꯁꯤꯗꯣ꯫ ꯁꯣꯝꯗ ꯆꯥꯎꯕ ꯃꯅꯨꯡꯗꯒꯤ ꯏꯄꯥꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯆꯔꯩꯍꯜ꯫ ꯄꯦꯅꯨꯅ ꯄꯟꯊꯧ ꯀꯔꯤ ꯑꯋꯥ ꯆꯤꯡꯒꯣꯏꯅꯕꯤꯒꯗꯧꯔꯤꯕꯅꯣ? ꯆꯥꯎꯕꯅ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯗꯨ ꯅꯤꯡꯊꯧ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯍꯟꯋꯥꯏꯔꯛꯂꯦꯅꯦꯍꯦ꯫ ꯄꯦꯅꯨ ꯍꯔꯥꯎꯅ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯏꯗꯨ ꯅꯤꯡꯊꯧ ꯏꯆꯦꯝꯕꯨ ꯇꯉꯥꯏꯔꯝꯈꯨꯋꯣ꯫ ꯏꯆꯦꯝꯒꯤ ꯁꯃꯨꯅꯝꯗ ꯄꯣꯗꯨꯅ ꯈꯖꯥꯏ ꯂꯥꯡꯑꯣꯟ ꯆꯠꯇꯨꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯃꯥꯡꯗ ꯂꯦꯟꯅꯖꯒꯦ꯫ ꯆꯍꯤ ꯀꯨꯝꯖꯥ ꯌꯥꯝꯂꯛꯂꯦ ꯏꯗꯨ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯔꯛꯇꯕ꯫